Manipurda thokliba irang asiga mari leinana morgue leiriba ashiba hakchang singi aroiba mathou mangam lakliba December ki tang mari phaobagi manungda pangthoknaba Supreme Court na Manipur leingak ta yathang pirakkhre hiram asiga mari leinana Chief Justice of India DY Chandrasur Justice JB Pardiwala amasung Justice Manoj Mishra gi bench amana hai irang asina maram oiraga laikhidraba singi thawai yaudraba hakchang sing matam sangna morgue thamba haibasi maram chade Maram aduna masak pangthoknaba hakchang sing adu imung manungda sinaduna laishon tinchongi oiba pangthokpam thokpa thabak thauram singa loinana aroiba mathou mangam pangthokhangadabani haide court ki order aduna hai misi sing asiga mari leinana criminal investigation chathadibana maram oiraga aroiba mathou mangam pangthokjingai gi mangoinana DNA sample sing logadabani Supreme Court na Manipur leingakta Tautharakhiba yathang aduna hai hakchang sing adugi imung manungna claim taraklaba amadi masak khanglaba singna hakchang sing adu puduna aroiba mathou mangam pangthok chanaba ayaba pigadabani masida maikai amatadagi ayetpa apanba piba yaroi lakliba ningthokaba numit phaobagi manungda hakchang sing adugi aroiba mathou mangam pangthoknaba mafam mapan state leingakna piduna imung manunggi miyoi singda khanghangadabani Unclaimed body singi oinadi state leingakna aroiba mathou mangam pangthoklagani haibagi pau paktakdana santokadabani tungda state leingakna laishon tinchongi oiba thauramga loinana unclaimed body sing adugi aroiba mathou mangam pangthoknabagi ayaba pide hiram masiga mari leinana pamdaba thodok sing thoktanaba collector amasung superintendent of police na lakhatpham thokpa chaksin thaurang sing lakhatkadabani autopsy tawbada DNA sample lahodaba hakchang singi DNA sample soifadana logadabani laikhidraba singi imung manungna hakchang sing ado masak khangdokba laknaba thaurang singsu state leingakna lakhatkadabani ningsingba yabadi Supreme Court ki pautak amagi matung ina semkhiba nupi judge singi oiba judicial committee na irang asina maram oiraga thokhiba thodok singi matangda thijiliba sing ado yangsilibani Maduna committee asina court ta thagalakhiba report amagi matung ina thawai yaudraba hakchang chamaga hufutara mangagi manungda hakchang chamaga hufu mapande masak khangba ngamle haide ngasigi hearing aduda Manipur state ki muhut sinduna Solicitor General of India Tusar Mehta na saruk yakhi aduga Manipur Tribal Forum ki damak senior advocate Colin Gonsalves na saruk yakhi senior advocate Colin Gonsalves ke maikai dagi kuki gi chatnabigi matung ina paktakna na hakchang sing adugi aroiba mathou mangam pangthokpa yahan binaba court petition amasu lankat ki haide